Akashbani Imphal maibam Dwijamani na pau pazari ahanbada maroiba pau Mukhyamantri Nongthoman Biren hairi senja thumja muthatpada miyamgi mateng yaudana sarkar khaktana ngamloi Manipurdagi drug mapung phana muthanaba honabada nupi singna asoba thodang lobinaba Mukhyamantri Nongthoman Biren appeal tauri Inner Line Permit Portal Mukhyamantri Nongthoman Biren ngasi hudokre Sangsad ke nongzu mifam hana lepkiba matamdagi numit tarukni ngankhatna ngasi loisinkhre amasung malem gi leibak kharada COVID-19 gi laisat henkalakli basi yanglaga raija pumnumaki haksel mantri singi mifam ama haujik pangthokli Mukhyamantri Nongthoman Biren hairi senja thumja muthatpada miyamgi mateng yaudana sarkar khaktana ngamloi Imphal gi konung mamangda leiba hapta Gangte bungda ngasi pangthokpa Manipuri Building and Other Construction Workers Welfare Board ki beneficiary singda kana basing yengthokladuna Miss Sri Biren hai Manipur ki tongan ba worker singda tongan ba kana basing sarkarna phangan mangamle worker sing lekhidabada pi ba kana basing Mahi tambada piba kana basing amadi mimana drabasing da su board asigi khuthangda kana ba kaya piba ngamle kana basing asi senja thumja laudana piba ngamnabagi damak worker masa gi bank account da hakthengna na senpham sing sangale mangna hai malem da handak ta mayok na khiba COVID-19 laisana miyoi bada para ama tambiramle miyoi bana mahusa ba mirai badagi miyoi bigi haksang da lainatina kaya thorokna bagi maram ohele haibasi asoba para amani maramaduna Jiba panba khudik mangna mahusaga iroina hingminagadabani masitana miyoibana nungaina leba ngamgani Sri Biren hai Manipurda paktakna umang kokthokpana isinge samasya kya mayoknare lau singugi thabakta su apanba kaya thokle maramaduna umangbu yokhatpa amasung ngak senduna thamnabagidamag aikhoi khudik mangna isa gi ni khanduna thodang lominasi Jungle amta leitre pat amta leitre loina phumjalle loin tawra dudi mahik mayando loi kakhalapani ekoida aidi ishorna tambirba parane lawebe khoida Aikhoisu yamna hingsa ya tamagi mong tawba tokadabani yengba yam nuaitaba yam yauriba laitana yam inhuman loiba ado jege yo umda leitre ba khoina seida law double cropping gai khadari je karai de double cropping no turian sida chingdagi chumduna tarokanda nong tare u mayamduna uraduna chuppa kanda lehorkanda tamna thadra ka turian sida ising sialaga leibaneba singda umda leitre mina nong tawa matamda nongdu zro tare isingdu zro tagre leibane ke kinjara kanda Turienda pore lokak se fulle turien se fulle tamna tarokanda iput to ga thoksar ko doji iput chule iput nimpu ena kangre Mukhyamantri Nongthoman Biren hairi Manipurdagi drug mapung phana muthatpada nupi singna asuba thodang logadabani masitana haurigliba mirolbu kanba ngamgani Imphal gi hatap Gangte bungda pangthokpa thoramda wa ngangbada Mukhyamantri nai drug ki samasya asi aikhoi khudik mangna yamna haksinna logadabani Lekai da drug sungpham leirabadi yumlon kairona basingna madu mari lena basingda taktuna phana bohonagadabani magna hai drug sungba drug puthok pasin tawba miyoi singda sarkarna hingsa gi thabak chathaningde madugi mahut makhoida atopa sandal lambi pina bohonagani Raja Sarkar gi war on drugs ke matangda paladuna Mukhyamantri nai miyam punna honamina badagi Raja sida popi pambi thari basing ningthina laksin mangamle Raja Sarkarna drug ke mayokta changsileba khongjang kaya asibu khangbiduna Griha Mantri Amit Shah na sarkar gi khungthang pungning thogot pirakpa asi Raja sigi oina chawthok chaningai ni haujiksu popi pambi thare basing gi mayokta leptana changsin khigani Hiramasi National Investigation Agency natraga Narcotic Control Bureau da sinaduna popi thare basing gi mayokta sarkarna akanba thabak lokhatkani Lekai da drug yon bolai bising drug karbar to bolai bising kani khangdane ge anybody da khangponi mase koi open way sebe koi transparent way sebe kana gi dama ngasi gi hogulai baisa sing gi damakta amadi tungi mirol gi damakta koi transparent way sebe puthung na sebe ma drug yon mani haine si lekai da ro nang drug karbar se to tungi mirol se koi isa sing je loina huji yang bio angang sing angang sahi tara ni pangi angang mayamne uidi taruga leiba lekai de yang bio aigi lekai da mase ai witness hoina leirabani Ngasigi thoromaduda Works Mantri Govindas Kontauzam Social Welfare Mantri Haikam Dingo Shiksha Mantri Thonauzam Basantu Kumar amadi MLA Singh saru yakhi Directorate of Information amasung Public Relations DIPR gi sahigi oina puthokpa kumsi sahigi calendar Mukhyamantri Nongthoman Biren ngasi phongkhre
कैलेंडर अदु फोंगदुना इंग लिसिंग अनि कुलुमदोई सही असि बन ब्लॉकेट लेतबमदि शांति लेब सही अमा ओइरसनो हाइना मुख्यमंत्री ना मियामदे याइपा पाउजेल पिरी ngasi ki thormaduda IPR gi commissioner M Joy Singh additional secretary amadi director yauna directorate asigi official singna sarwiya khi मुख्यमंत्री नोंगथोमन बिरेना डिप्यूटी कमिश्नर अमसुंग लेबर कमिश्नर सिंगी इनर लाइन परमिट ILP पोर्टल ngasi हौदोखरे मुख्यमंत्री की ऑफिस सेक्रेटरीट पोर्टल अदु हौदोलदुना मुख्यमंत्री नाइ ngasi हांगदोलिबा पोर्टल असिदा इंफॉर्मेशन टेक्नोलॉजी डिपार्टमेंट ILP सेल अमसुंग होम डिपार्टमेंट का तांदरगा ILP सिस्टम की अनोबा सनपथाप कया मरुम हापसिल्ले राज्य असिदा लैरिबा येलोमी सिंह कन्ननबगी मरुओइबदु यंगलगा पोर्टल असि हांगदोकपनी मपानदगी राज्य असिदा संगलकदबा मियोइसिंगदसु पोर्टल असिना मखोइदा ILP तानबदा लाइथोखलगनी श्री बिरेन हाई हानदी ILP असि माउ गेट एयरपोर्ट अमसुंग जिरीबामदा तानरंबनी अदुगा कोना ऑनलाइन की खुथांगदा पीबनी ngasi hangdoliba portal asigi khuthangda jila jalagi deputy commissioner sing amasung labor commissioner singna online gi khuthangda mapandagi changlakpa miyoi singda ILP pibada khudong sahalagani mapan gi miyoi singna web portal www.manipurilponline.mn.gov.in da changlaga online gi khuthangda ILP tanaba yaragani hairi sasinaba se sang amadi saktak se पायरगा राज्य असिदा लेरंबा मियोइसिंग फागतपगी मतंगदा पलदुना मुख्यमंत्री नाइ सासिनबा से सांगसिंग पायरगा राज्य असिदा नमदुना लेसिलेंबा मियोइसिंगी नुंगी वाखलोन करिनु हाइबदु खंगदोकपा तंगाइ फदे मरी लेनबसिंगनसु मसे लुमना लोबगा लोइनना कुपना यंगसिनगदबनी मपानदगी आइन काइनो चंगलपा मियोइसिंग सरकार असिना यारिबा मकै मसक खंगदोकनबा होंदरी मसिदा मियामना मतेंग पांगबियो हाइनसु मुख्यमंत्रीना अपील तौरी मिटोप म्यांमारीज वगैरह बांग्लादेशी वगैरह भारत की नागरिक नतब मणिपुर की नागरिक नतब अदुगुम्बसिंगदो आई लेकाइदा आई खुंदा आई मफमदा लैबो ओइरगदी युम पुलिस ने युम चंगगा थीबा आइसे मबदे कोई कंपलसरी तौरनी पाक सनसु तौरनी अदुबु तौद्रिङैदा हुजिक मतम लैरिङै सिदैदा आई मयामदा अपील तौजिबनी आई लेकाइदा आई खुंगंदा आई दुकानदा मसक खंगबा खंगना थंबा खोप यौरगदी हाना स्टेट गवर्नमेंट दा नंगनाबा पुलिस स्टेशन दा सरेंडर तो होबियो नत्रगदी लैरमीबसिंग थममीबसिंग मदुसु यावना समानबा एक पालकांदा शेल्टर पिरमीबा कांगबुदुसु कोइ समानना क्रिमिनल ओइने एक्ट तौगनी हाइबसिमाई मेडियागी खुथांगदा मणिपुर की मयामदा आई अपील तौजरी ताबेरिबा पावसी आकाशवाणी इम्फाल दगनी टूरिज्म कॉर्पोरेशन ऑफ मणिपुर के चेयरमैन कराम श्याम नाइरी ममा मपासिंगना मखोइगी मसासिंग सेमबदा अंगांगी अपांबा मतुंगिना सेमगदबनी मसिना अंगांग अदुदा यावरिबा हिसिंगबा कया अदु मतिंग फुथोकपा ngamgani इम्फाल की कांसीपुर लैबा लनाई स्कूल अमगी सहीगी पांगथोकपा थोरममदा वा ngangbada श्री श्याम नाइ अंगांगसिंग सेमबदा कैदोंगैदा मखोइगी अपांबा खंगदना ममा मपा ओइबसिंगना नमफुदा खक तौरोइदबनी अखोई खुदिंगमंगना सिंगनबा अमगा लोइना थबक तौगदबनी मसिना पुनसिदा माइ पाकपा ngamgani कन्न होनरबदी ओइथोक लोइदबा थबक अमत लैति हाइबसी मतम पुंबदा निंगसिंगदबनी अदुबु सिंगनबा हाइबसी अफबा लम खक्तदा सिंगनगदबनी ममा मपा सिंगना मखोइगी अपांबा खक्तदा मखोइगी मसा सिंगना चटकदबनी हाइबु वाखलोन थादोकपा मतम ओइरै वाखलोन असिदा मखोइगी मसा सिंग सेमलबदी अंगांग सिंग अदुना चारुकलगा मखोइगी मतिक मथौना मयेक सेंगना उथोकपा ngamloi ओजासिंगना महिरोइसिंगदा लाइरिक ताकपिबा मतमदा लाइरिकी परा खक्नतना अफावबा मियोइसिंगी पुंसी वारिसु लिबिगदबनी मसिना महिरोइसिंगदा अनोबा इनोट अमा पिगनी अखोइना ngasi लाइरिक तमिबा आइना इसा सेमिसे कनागी दमक्तनो हायरगदी तुंगी खुनाई दमक्तने अफाबा फ्यूचर मा सेमिनी MA फर्स्ट क्लास पास तौरगबो करीगी ज्वार सानरग यूथ ngaurga leidुइनो तौनिगा याम लेग्रजेनै सोसाइटीसदा वाखलोन सागतपुदुने अदुना मदुगी वाखलोन फजना लेरगा थेगनरप काना पुनसिदि सामदा साम माइ पाकनी अदुना इसासिंग पुनसिदा माइ पाकपो ओइसे ओइनबसु होनसे थावना लैसे पांगल लैसे प्लानिंग तौसे कोइ हिंगबा लाइक तंबसुने प्लान फजना तौबियो अदु दि छात्रवर्स नुवाइबो फंगनी ओजा वर्स नुवाइबो फंगनी हक्सेल मंत्री डॉक्टर सापम रंजन हाइरी महिरोइसिंगना सिलेबस यावबा पराखक तंबना मखोइ मपुंग फाना हाइरे हाइबा यारोइ सिलेबस यावदबा कया अमसु तमसिनबा अमसुंग खंजिनबगी तंगाइ फदबा लै इम्फाल वेस्ट की घरी लैबा लनाई स्कूल अमगी सहीगी पांगथोकपा थोरमदा वा ngangbada डॉक्टर रंजन हाइ लाइरिकता यावदबा पोसक कया मरुम लैरी मसी अखंग आइसिंग अमसुंग ओजासिंगदा महिरोइसिंगदा निंगथिना ताकपि तंबिगदबनी महिरोइसिंगसु निंगथिना ताबगी हैनबी लेगदबनी महिरोइसिंगना क्लासरूमदा अमदी अतै मफमसिंगदा निंगथिना तादुना
masang oibu wafam kaya khangzin bana tungda asoba mi ama oirkadori bani haibasi mahiroisingna khak kauroidabani Dr. Ranjan hai kariguma thabak ama paikhatpada mai paktare haiduna ninda tawduna leibagi mahuta maduna yumpham oiraga mai pakpa oiraknabagi damak makha tana honabagi tangai fadaba lei Manipur gi nahasingi marakta top topa haitoi singthoiba kaya lei makhoi gi haitoi singthoiba sing adu afaba mai kairomda sisinaduna kunai asigi mingset puraknaba honagadabani Manipur is filled with talent. Everyone is talented in one field or the other. Sports to MBI, science and technology, the culture to MBI. Makan ke talent se loi layeba. But tapping those potential, that is most important. Manipur is a beautiful place, but we should also know how to showcase it. We should know our history. Okay, Honorable Chief Minister, Honorable Chief Minister, know about your history. Manipur ki history, 2,000-year-old history, history because when you speak of Manipur, all of you are the ambassadors of Manipur. You have to go and promote your state. Social Welfare Mantri Haikam Dingon Hairi, Manipur da human trafficking in Maramda Miyambo Bhab Tahanaba Thorum Kaya Maki Bibagna Leptana Paikali. Imphal ki kunung mamangda leiba Manipur State Film Development Society ki auditorium da ngasi pangtokpa human trafficking ka mari lenana putokpa short film ki mana matum yatopki thorum da wa ngangbada Sri Dingon hai human trafficking ki wathok kaya leiba raija sida masigi phataba kaya miyam da bhab tahanabagi damak hoarding kaya bibag asina thetuna lagli adumakpu miyamna papa masung yengbagi sang yapna wali maramaduna miyamda human trafficking ki maramda ningthina bhab tahnabagi namak hiram asiga mari lenana bibag asina short film sing puthokpani masina miyamna pamna yengaduna department asina pamliba pandamadu phangmangamgani Forward Artist Center in Camp Phase ki chairman amasung All Manipur Working Journalist Union ki president oiramba Loitong Mam Iboyai masing ngarang lekhitre masagi sahi marifum doi sukre mahagna Manipur gi kala sanskriti sakona bahona bada asubu thudang lorami Imphal da nungtigi phongba pause janata gi editor oina miyam gi seba torami mahagna lekhita bada Forward Artist Center in Camna thamoi songna awaba phongdokre None zila gi longsaida tha sigi kunmathoida lambi gi kudong tiba mada oza ama warden ama yauna mahiroi taret lekhita thodok adubu tongan ba lupsingna thamoi songna awaba phongtorgli Manipur People's Democratic Front, Manipur Pradesh Trinamool Congress, Manipur College, Tarahi Youth Development Organization, Imphal East United Clubs Organization amasung All Manipur United Clubs Organization na thodok aduda thamoi songna awaba phongtoragli. Thodok adubu lalobasingi apunba loop korkomna su awaba phongtoragli. Loop asigi publicity committee ni thokpa cherol madahai thodok aduda loop asina leikhitrabasingi mafamda ikai khumna ba ulli. All Manipur Polo Association na senduna Imphal gi mapal Gangte bungda sathariba tara manga suba state level women's polo tournament ki ngasigi mesta KMM riding school na Laman Sagol Club pu panjil manga ohum da thoikre Akasbani Imphal gi pau tabiri Sangsad ki sawa anima ki nongsu mifam ngasi loisin kre masi hana lepkiba matamdagi numit taruk ni ngankhatna loisin kibani handagi mifam masida punna sitting tarahom doi leikhi Lok Sabha da punna bill taret pass tauki atopa bill mapanamana puthoki Rajya Sabha na bill taret pass tauki aduga bill mapanamana hanthaki ningthami phamasi tha asigi taret tagi hokibani Malem gi leipa kharada COVID-19 gi laisat henkalagli basi yanglaga Haksel Mantri Dr. Mansukh Mandaviana Rajya Pumnumaki Haksel Mantri singki oiba mifamama haujik chathari Malem gi leipa kharada laisat asi sandorogli basi yanglaga masidagi ngakthokna ba masung seksil hangnobagi matangda awangma thaki mifam amasu numit nini gi mamangda pangthokrabani Malem gi leibak singda laisat asi leiribana mari lenaba singna kupna yengsanduna kari leibigi haibadu khangdokadabani amasung thingnaba honagadabani aroibada maroiba pawamo Mukhyamantri Nongthom Biren hairi senja thumja muthatpada miyamgi mateng yaudana sarkar khaktana ngamloi Manipur dagi drug mapung phana muthana bohana bada nupi singna asobo thodang lobinaba Mukhyamantri Nongthom Biren apil tauri Inner Line Permit Portal Mukhyamantri Nongthom Biren ngasi hodokre Sangsad ki nongsu mifam hana lepkiba matamdagi numit taruni ngankhatna ngasi loisinkhre amasung Malem gi leiba kharada COVID-19 gi laisat henkalagli basi yanglaga Rajya Pumnumaki Haksel Mantri singi mifam ama haujik pangthokli Paulo Isade